Akashbani Imphal Ngangbam Rajesh na pau pajari ahanbada maroiba pau Griha Mantri Amit Shah na sababati oiba awang wathaki committee amana mamang sahida nonglei nungsida mang tahankraba Manipur lupa koti chama yangkai humdoi lag kuntra truki sentang pibada ayaba pikre ADGP Dr. I.K. Muibana hai Loksingyan Pagat Anduna Lamdam Masigi Kala Sanskiti Ngak Senduna Thamna Bohonabada Mahiroi Sing Punshin Batangai Pade Amasung Pradhan Mantri Narendra Modi Hari Kunmathoi Suba Sahisagi Darkar Oibasing Panganaba Lebak Asigi Education System Hena Chokot Hanaba Sarkar na Hotnari Griha Mantri Amit Shah na sababati oiba awang bathaki committee amana mamang sahida len yawan nonglei nungsina mang tahankraba Manipur lupa koti chama yangkai humdoi lak kuntra truki sentang pibada ayaba pikre senba sahi lising ani kunmari kunmanga da kendra sarkar na state disaster response fund gi makada raija kunipan da lupa koti lising kun chani humpu mari lak nipu amasung national disaster response fund gi makada raija tarama pan da lupa koti lising manga chama humpu lak humbudra taruk thadaki Pradhan Mantri Narendra Modi ki lamjing makhada Kendra Sarkar na Raja Sarkar singa loinana mahoksana thonba khudong thiba sing punna mayok na duna lakri Thadar liba senpham sing asi Kendra na Raja sing da thadakiba State Disaster Response Fund adugi mathaktani National Disaster Mitigation Fund gi makhada Raja nipan lupa koti chatre taramapan lak humura nithoi thadokre Senba sahi lising ani kunmanga kuntaruki oina Kendra Sarkar na State Disaster Response Fund gi makada Raija amada lupa koti Sanipan marfura manga lak humpu amasung National Disaster Response Fund gi makada Raija tarita lupa koti chamapan kumapan lak satruk kuntra humdoi kaithokre Additional Director General of Police ADGP Dr. I.K. Muibana Hari Mahiroi Singna Punchinduna Mahi Masingi Loksingyan Hena Phaganhanaba Amadi Kala Sanskriti Karamna Yokhat Kadagi Habigi Matangda Matam Matamgi Afaba Wakalon Puthoknaba Hotnaba Tangai Phade All College Tribal Students Union Imphal na sinduna DM College of Commerce ki multipurpose hall ngasi pangthokpa career orientation kam cultural meet ki thorumda wangang bada Sri Muiban hai ipai ipu singna thambiramba aikoi ki kala sanskriti asi mamal yamna yami haurbiba naharo singna masi ngak senduna thamna bahona bada achoba daita lokpham toi Raja Sarkar ki Department of Information Technology na MSICL Tech kusam narga Thawal Jila gi oina ICL Tech B Manipur haina mingthonba skill development amasung placement program ama pangthok lagani Class 12 loiraba Thawal Jila laiba mahiroi singna khudong chaba si launanaba jila asigi Deputy Commissioner na khangalakli Counseling cum examination mathang thagi nipan da Thawal Okram wang matabada laiba ISEC ta pangthok lagani hari MSPDCL na maila na season number singi matakta tongan mafam da chathakiba drive ta ngarang amasung ngasi mioi 18 phagakre masigi matakta mioi 32 gi mai kaktatle hari Awang Lekin Tabi Modern Football Association na sinduna chatharliba ahanba Awang Lekin Tabi Football Tournament ki ngasi sanagiba matching da Laifam Kuno FC na Awang Lekin Tabi Modern Youth Association team ebu panjal ani sino da thoiki Khongampat FC team laktabadigi achambige Lucky Star na walk over fangkre Gawagi Candolinda Thasi Kuntarukti Kunipan Pawa Chatharakiba Marisuba National Futsal Festival da Manipur ki chahi taramapan makagi team na runners up tare Manipur Assamgi Makuta Panjal ahum ani da maiti hobani Manipur na runners up tarakpada Manipur Soccer Futsal Association na nungaiba phongdorakli Pradhan Mantri Narendra Modi Hari Kunmathoi Suba Chahicha gi darkar oiba sing phangnaba lebak asigi education system hena chokhoranaba sarkar na honari manghai Kendra Sarkar na lebak asigi mahiroi kudimakta malem gi oiba loksingyan phanganaba honari Nai Delhi gi Bharat Mandapam da pangthokba yugam mifam da wangang laduna Sri Modi hai lebak asigi tungi punsi naha singna lepkadabani maramaduna chokhotpa magul leba Bharat ama oinabagi damak naha singbu ningchi jana sem saduna thambai basi yamnamak tangai phade Pradhan Mantri hai Anoba Education Policy asina Lebak asigi awon purakli mang hai talent temperament amasung technology haibasina Bharat ki tungi lambida awon purakani Sri Modi hai One Nation One Subscription Scheme na malem thaki loksing gyan sing mairoi sing da phangal hi
अरोइबदा मरोइबा पाउ गृह मंत्री अमित शाह सभापति ओइबा अवांग मथाकी कमिटी अमना ममांग सहिदा नोंगलै नुंगसिना मांग ताहंख्रबा मणिपुर लुपा कोटी चामा यांखै तरुक लाख कुंथ्रा तरुकी सेंतंग पीबदा अयाबा पीक्रे एडीजीपी डॉक्टर आई के मुइबाना हरी लौसिंग ज्ञान फगरहंदुना लमदम असिगी कला संस्कृति ngak सेंथुना थमनबो होनबदा महिरोइसिंग पुनसिनबा तंगाई फदे अमसुंग प्रधानमंत्री नरेंद्र मोदी हरी कुनमाथोइ सिबा चहिचागी दरकार ओइबसिंग फंगनबा लेबाक असिगी एजुकेशन सिस्टम हेना चौकटनबा सरकार ना होटनरी पाउ लोइजरे।